Ma'am ngasi di pi khomba chatpado ulakke ma'amda. Second one is a guy must as a buggy giant. Gam the top of the color idea. Young Doribuco. But we take the name as Alicia. Kanga already found with the man mal. I had my name go. I did it. Number zu haite. Nako, isa ada asi yogdora. Nakhangi manangi nangin lape edu amte yogde. Ai sida han wa pi sa. Han chana da pisa sa. Nang ni yen ya na tara. Je yaw di ne. 시부기 섞여지 아니고 다시 파닉 이제 그렇게 다시 토이비라 그냥 그냥 이래라 기본 사람이야. 그게 이게 말이야. 근접려 무슨 시간을 올라왔다가 아주 나쁘다. 비행기로. khomba 뭐 그래 잡았다 이제 아마 오게 봐. cũng giờ là cái không phải cái phỉ mà con phải đi ngoài rồi cả. sáng nó con lẹ cũng giờ là tụi mà Đưa ra. Tôi à. Cái không được ra rồi. Nang silin puro ito ba? Puro hay gì câu tao rồi. Hapro ito ba? Hapro hay gì phỉ mà đồ phỉ khá lắm. Hangi ani da ju thama mo. Hay giờ bây giờ học có con là thì hay nấu rồi cái là phô học ở đây sao thì người đi ăn thịt bì nó sao mình lại đi đâu vậy đi lùa đấy tengah này à đâu nhỉ? Hai hàng thua mới được. Không cái này là cái đông nào nó cái xài mà gì? Có hỏi. Na làm sao vậy anh? Na làm sao vậy đâu nhỉ bạn? Anh mình anh ngâm mình làm bảo hết tập rồi. Nhớ cái này mà cái tao rồi nè. Mà đâu phải xin lùi gì nữa. Mà hoàn được điểm tập. Anh thấy sao em khảo đúng rồi. Ai phải nên xàm rồi sắp là ai phải nên ai thủ dầm con ta xàm à? Cái này cũng ngon anh biết mà. Sao rồi? Khoang nào nó không được cũng ngon gì vậy bạn? Như là giờ nó bây giờ chúng rất là cái dòng nặng cái xài ra tôi chua có hai rồi không phải là cái bây giờ chưa Đây là quả sữa rồi. Hà này dẫn người này dẫn đi là số này cần. Cái hết nơi thì chẳng rồi nhưng bà đã tính nó phải là cái dòng phải đấy đi chung sẽ buộc người đầu đi để học lấy suốt còn chỉ ao gì. Chân thì bị dùng gà dùng này ngang sẽ đi số đi dùng. Tôi chỉ sợ rồi tập mình được số đâu rồi. Ngồi số đi hồi nhon được một ăn được quan tài được bari nha. Ngang mình rau gì? Cảm thấy bây giờ anh dùng lâu rồi. cái gì vậy?
ꯐꯖꯗ꯭ꯔꯥ ꯁꯤ ꯐꯤꯁꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯐꯣꯟꯗ ꯃꯁꯛ ꯐꯖꯕꯅ ꯁꯦꯠꯂꯗꯤ ꯄꯪꯐ ꯐꯖꯩ ꯄꯣꯂꯤꯁꯇ ꯁꯗꯥꯒꯤꯗꯤ ꯁꯤ ꯃꯆꯨꯁꯦ ꯄꯨꯔꯥ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯀꯩꯅꯣ ꯇꯧꯕꯗ فꯖꯩꯌꯦꯕ ꯄꯣꯂꯤꯁꯇꯔꯗ ꯃꯄꯥꯟꯁꯦ ꯌꯥꯝ ꯍꯛꯄꯤ ꯍꯨꯃꯥꯡꯒ ꯇꯥꯔꯦꯍꯦ ꯍꯨꯃꯥꯡ ꯇꯥꯕꯁꯦ ꯑꯗꯨꯝ ꯅꯝꯃꯛꯎꯕꯅꯦ ꯊꯕꯛ ꯌꯥꯝ ꯐꯕ ꯃꯥꯟꯅꯕ ꯚꯤꯗꯤꯑꯣ ꯅꯝꯕꯔꯒ ꯐꯅꯦꯛ ꯁꯨꯝ ꯉꯁꯥꯏ ꯉꯥꯛꯇ ꯍꯥꯏꯗꯣ ꯋꯥꯔꯤ ꯇꯥ ꯁꯥꯕꯗꯣ ꯐꯤꯖꯤꯟ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯅꯣꯛꯅꯤꯡꯉꯛꯑꯕ ꯑꯩꯁꯦ ꯂꯂꯣꯟꯕꯤ ꯐꯤ ꯂꯧꯕ ꯂꯥꯛꯄꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯟꯒꯦꯕꯀꯣ ꯂꯣꯏꯁꯟꯒꯦ ꯐꯤꯔꯣꯜ ꯌꯧꯔꯛꯑꯦ ꯍꯥꯏꯗ ꯂꯣꯏꯁꯜꯂꯝꯒꯦ ꯂꯦꯅꯤꯟꯅꯦ ꯄ꯭ꯂꯥꯏ ꯁꯨꯠ ꯃꯃꯟꯗꯣ ꯅꯪ ꯌꯥꯔꯣꯏ ꯀꯌꯥꯗ ꯍꯥꯏꯅꯣ 40 ꯑꯣꯏꯕꯅꯦ ꯑꯩꯅ ꯍꯥꯏꯅ ꯃꯍꯨꯠꯅꯦꯕꯀꯣ ꯑꯩꯁꯨ ꯍꯥꯏꯕꯗꯣ ꯃꯍꯨꯠ ꯑꯣꯏꯔꯁꯨ ꯑꯁ ꯈꯪꯗꯦ ꯄꯩꯁꯥ ꯑꯗꯨꯅꯦ ꯌꯥꯝ ꯆꯤꯟꯕꯁꯤꯗꯩꯗꯤ ꯃꯊꯥꯁꯤꯗ ꯁꯤ ꯅꯝꯖꯟ ꯁꯧꯕꯗꯤ ꯑꯗꯨꯒꯤꯅꯦ ꯁꯤꯒꯤ ꯐꯖꯅ ꯐꯤ ꯇꯥꯔ ꯐꯅꯦꯛ 35 ꯀꯩꯅꯣ ꯄꯤꯔꯛꯄ ꯁꯨꯕꯗ ꯑꯃꯠꯇ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ ꯑꯃꯁꯨ ꯌꯣꯟꯗꯅ ꯑꯩ ꯂꯣꯏ ꯌꯣꯟꯊꯣꯛꯑꯒ ꯄꯤꯒꯤꯅꯤ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕ ꯐꯤꯁꯦ ꯈꯟꯗꯦ ꯍꯥꯏꯕ ꯑꯩꯒꯤ ꯂꯂꯣꯟꯕꯤꯅ ꯑꯃꯨꯛ ꯁꯨꯁꯤꯒꯤꯗꯤ ꯇꯁꯦꯡꯅ ꯈꯜꯂꯤꯀꯣ ꯂꯦꯅꯤꯟꯁꯤꯒꯤꯗꯤ ꯑꯩ ꯁꯨꯁꯤꯅ ꯇꯣꯉꯥꯟꯅ ꯐꯝꯃꯝꯅꯦꯕ ꯄꯤꯔꯤꯁꯦ ꯂꯦꯅꯤꯟꯁꯤꯒꯤꯗꯤ ꯑꯁ ꯃꯆꯨ ꯐꯤꯁꯦ ꯑꯩꯅ ꯄꯪꯕꯀꯣ ꯐꯤ ꯑꯣꯏꯅ ꯁꯥ ꯇꯥꯔꯁꯨ ꯃꯄꯥꯟꯁꯦ ꯈꯜꯂ ꯁꯥꯗꯕ ꯑꯃꯨꯛ ꯐꯤꯗꯣ ꯐꯤ ꯑꯅꯤꯃꯛ ꯊꯣꯛꯅ ꯃꯊꯥ ꯁꯥ ꯐꯤ ꯈꯤꯇꯅꯤ ꯑꯗꯨꯝ ꯐꯤ ꯌꯥꯎ ꯃꯊꯥ ꯁꯥꯖꯜꯂꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯕ꯭ꯂꯦꯛꯇ ꯅꯪꯅ ꯇꯟꯗꯟ ꯃꯆꯨꯔ ꯍꯪꯒꯄꯥꯜ ꯀꯩꯅꯣ ꯍꯪꯒꯄꯥꯟ ꯑꯁ ꯐꯤꯗꯤ ꯐꯖꯔꯒꯅꯦ ꯀꯗꯥꯏꯗꯒꯤꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯆꯨ ꯑꯗꯨꯗꯣ ꯃꯌꯥꯝ ꯌꯣꯟꯅꯩ ꯆꯠꯂꯦ ꯑꯁ ꯑꯩ ꯐꯤ ꯀꯨꯟꯊ꯭ꯔꯥ ꯏꯌꯣꯡ ꯀꯌꯥꯅꯣ ꯐꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯆꯨ ꯍꯥꯏꯔꯒ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯆꯠꯂꯤ ꯀꯨꯟꯊ꯭ꯔꯥ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨ ꯏꯆꯦ ꯅꯪꯁꯨ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯁꯤ ꯁꯨꯕꯗꯗꯤ ꯁꯤꯗ ꯌꯣꯟꯍꯟꯕꯤꯔꯅꯦ ꯅꯪ ꯄꯤꯅꯤꯡꯉꯗꯤ ꯍꯥꯞꯄꯣ ꯑꯅꯤꯗ ꯍꯥꯞꯆꯟꯈ꯭ꯔꯒꯦꯔꯣ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯃꯒꯤ ꯋꯥꯟꯇꯦꯕ ꯆꯨꯝ ꯁꯦꯡꯅ ꯍꯥꯏ ꯅꯣꯏ ꯐꯅꯦꯛ ꯀꯌꯥꯁꯨ ꯇꯨꯡꯀꯠꯂꯤ ꯂꯦꯅꯤꯟ ꯐꯅꯦꯛꯁꯦ ꯁꯦꯡꯅ ꯍꯥꯏꯒꯦ ꯈꯣꯡꯀꯞꯄ ꯍꯥꯏꯁꯦ ꯁꯦ ꯅꯤꯐꯨꯅꯦ ꯑꯗꯨꯅꯦ ꯃꯥꯡꯉꯁꯨꯅ ꯍꯥꯏꯅꯩꯁꯦ ꯏꯆꯦꯝꯕ꯭ꯔꯥ ꯅꯪ ꯍꯥꯏꯗꯣꯏꯁꯦ ꯂꯦꯅꯤꯟ ꯍꯤꯀꯣꯛꯁꯦ ꯂꯦꯅꯤꯟ ꯂꯩꯇ꯭ꯔꯕꯣ ꯃꯥꯟꯅꯗꯤ ꯅꯪꯒꯤ ꯃꯆꯨꯗꯨꯒ ꯃꯥꯟꯅꯗꯕꯅꯦ ꯑꯁꯤꯁꯨ ꯃꯥꯟꯅꯔꯦ ꯑꯩꯅ ꯃꯥꯟꯅꯒꯗꯕꯅ ꯐꯤ ꯑꯃ ꯂꯦꯝꯃꯦ ꯂꯧꯕꯅꯤ ꯃꯥꯟꯅꯗꯦ ꯍꯤꯀꯣꯛꯇꯨꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯩ ꯍꯤꯀꯣꯛ ꯑꯃ ꯄꯤꯈꯤꯗꯣ ꯑꯗꯨꯗꯤ ꯆꯥꯎꯁꯨ ꯆꯥꯎꯋꯦ ꯍꯤꯀꯣꯛꯇꯨꯅ ꯐꯤ ꯂꯣꯏ ꯂꯩꯕ ꯐꯅꯦꯛ ꯀꯥꯟꯅꯗꯕ ꯑꯗꯨ ꯐꯅꯦꯛ ꯀꯩꯗꯧꯔꯦ ꯀꯥꯛꯇꯦꯁꯤꯅꯅꯦ ꯂꯝꯁꯦ ꯑꯩ ꯀꯣꯂꯥꯎꯈꯣꯡ ꯊꯥꯗꯕꯅꯦꯕ ꯑꯗꯨꯗꯕꯨ ꯂꯥꯞꯄ ꯂꯧꯅꯕꯒꯤ ꯇꯥꯏꯃꯤꯡꯁꯦ 10 ꯁꯤ 10 ꯂꯩ 10 ꯍꯥꯟꯅ ꯄꯤꯔꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯞꯄꯣ ꯁꯤ ꯅꯪ ꯁꯨꯗꯦꯟꯗꯤ ꯌꯣꯟꯗꯣꯏꯔꯣꯁꯦ ꯅꯪ ꯑꯅꯤ ꯍꯥꯞꯀꯦ ꯍꯥꯞꯄꯣ ꯁꯤ 10 ꯂꯩ ꯁꯨꯕꯗꯅꯤꯗꯤ ꯐꯅꯦꯛ ꯆꯥꯝꯃꯅꯤꯅꯦ ꯃꯥꯅ ꯃꯤꯒꯤ ꯄꯤꯗꯣꯏꯁꯦ ꯐꯅꯦꯛ ꯃꯌꯥꯝ ꯄꯤꯔꯛꯑꯁꯨ ꯌꯥꯅꯤꯕ ꯑꯗꯨꯕꯨꯗꯤ ꯃꯤ ꯂꯩꯔꯒꯕꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯅꯦꯛ ꯈꯔ ꯁꯥꯒꯠꯂꯛꯑꯣ ꯍꯥꯏꯕꯅꯦꯕ ꯐꯅꯦꯛ ꯆꯥꯝꯃ ꯏꯊꯟꯗ ꯌꯧ ꯉꯝꯗꯧ ꯃꯥꯟꯗꯦꯅ ꯑꯩꯅ ꯃꯥ ꯌꯧꯖꯁꯅꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯐꯅꯦꯛꯄꯨꯗꯤ ꯃꯆꯨ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯂꯩꯕ ꯍꯥꯞꯄꯅꯤ ꯁꯤ 10 ꯍꯥꯞꯆꯜꯂꯨ ꯑꯩꯒꯤ ꯁꯤ ꯂꯦꯅꯤꯟꯁꯦ ꯍꯥꯞꯆꯜꯂꯨ ꯐꯩꯕꯥꯛꯂ ꯐꯩꯕꯥꯛꯅꯤ ꯐꯖꯩ ꯁꯥꯁꯤ ꯁꯤ 10 ꯍꯥꯟꯅ ꯍꯥꯞꯄꯁꯦ 1 2 3 4 5 6 7 8 9 10 ꯁꯨꯔꯦꯀꯣ ꯑꯃ ꯃꯔꯤ ꯃꯉꯥ ꯑꯝꯇ ꯌꯦꯡꯒꯦꯁꯦ 2 3 4 5 6 7 8 9 10 수령자리 ꯑꯩꯗꯤ ꯏꯆꯦ ꯁꯨꯕꯗꯅꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯐꯅꯦꯛ ꯈꯔ ꯌꯣꯟꯈ꯭ꯔꯦꯕꯀꯣ ꯈꯔ ꯑꯃ ꯂꯧꯈꯤꯗ꯭ꯔꯦꯕ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯅ ꯑꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯥꯛꯀꯦꯅ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯁꯤꯅ